National media sin report taunarakpagi paugdam ama ngasi April gi tang kunga mari Manipur Urkhul district ki manung chanba Kuki village oiriba mulam amasum songphalda khulai paibasingna attack satharakpada yamdrabada village volunteer ni haijaba ani sibaga amasum missing yamlaba civilians nupi angang yaona kaya marumama aso apan nang kheba pawma phongarakli loinana kohor Kuki Organization for Human Rights Trust ki matung ina hairiba thaudosi saron ayuki pung mangaga makhaimuk taba matamda hairiba khulai paibasing asina village asida target torakpani haidi miyoi tumni himna lairi matam asida yumai thagalakpa amasum numai kapsilakpane ba wafam yauna report tawri hairiba thaudosi da yum ani mai sakhi haidi etek asida loinana masing yamlaba villager kaya ama aso apan yauki habisini haujumaki oinadi asokpagi phibam asi chapchana khangmangamdri kohor na thamlakpagi matung inadi hairiba Kuki Khungakpa ani mifam pangthokre numidangi matamda maira paiduna laikhidraba ani ki mafamda ikai kumda bukhre CWC amasum TNFO ani na punna sinki bu wakat mifam adura saruk yakhiba singna misamani hatkiba duda sienari basing adugi matakta wayel sathaduna matik jaba serak pigedabani state asida Kuki militants na sathariba thawngasi government khudakta akanba action lokatgadabani haina demand tawkhi wakat mifamadu loiraba matungna numidang pung taruka makhaida mafamadugi masing yamlaba miyamna makuta maira paiduna laikhidraba misamani ki mafamda maira katuna ikai kumna bodki Israel Lebanon gilan Israel na Lebanon di air strike sathaduna journalist ani yauna miyoi manga hatkri tha sigi angan masarukta gi hauduna Israel amadi Lebanon gi markta soknariba lan nomo gi kankhalakli Israel na Southern Lebanon the year strike sathaduna langi reporting tawriba journalist ani yauna puna miyoi manga hatkre haina Lebanon the based of a news agency amana report tarakli report asigi matung in Israel na Lebanon gi kha thangmada leiba artillery gi khungang amada drone bombing missile kapsin year strike sathabada Lebanon gi maming leiraba journalist Amal Khalil photojournalist Zainab Faras na report law na nabagi damang Israel gi air strike na ati akai nang laba buildings ngi marakte sangsinduna lan gi report law ringai khangawduna amuk hana Israel ni air strike sathaduna attack sa tharakpada makoi ani na laidiba building adu amuk hena akai tui nangbada natana building adu kin tharaktuna makoi ani nansinki Lebanon gi maming leiraba news agency amagi photo Zainab Faras na asokpana maram oiduna mapam aduda laikhiti aduga saknairaba journalist Amal Khalil na matam sangna building ki akai toi singaduna nansin khiduna laikhiba ma ko rescue tawna ba hona bada matam sangna lokhibana maram oiraga lekatnaba ngamdana laikhidabani amaromda laikhidraba journalist Aman Malin haukiba sahi english ngani ge taruk tagi hauduna region adura thokliba tuwan conflict singi matangda hakthengna ground report kya lebak miyam piduna lakhiba mathauna liba reporter amani hari Israel amadi Lebanon gi ngamkhai paring de sathariba military activity sing na civilian sing the piriba impact sing gi matana kupna pawlawduna leibak miamda pawdam tambadana tana leibak adugi development panam thamduna lisangsina journalist ama oibigi mathau masakhangna thabak tawduna lakhiba sakhanglaba journalist amani hainasu report asina makhatana pali amaromda Lebanon gi journalist Amal Khalif na masagi mathau pangthungai laibak thiba thaudokte laikhidabadubu Lebanon gi information minister por Morcos na nuaitaba phungdorakli Israel gi thau shutdown Manipur prajamiyam gi matenga loinana mapung phana satharakpa do ngarang ahing nongyai digi losilagani haina total shutdown kokhiba Manipur gi lup mayam gi muhut silaga moirang kendra apunba maira paibi imalup ki president ke Padmavati na ngarang football da pangthokpa pawgi mipam amada phungdorakli Moirang Kendra apun mamaira paivi imaluki president ke Padmavati na makataraduna numit mangani gi total shutdown gi khongjang da saruk yakhiba madi sagot khiba Manipur gi miyam pun mapu imasing gi makedigi thagatpaga loinana tawbimal khangbulakti makhata boina karigumba lakliba April kunga manga phawgi manungda tronglawbi gi mihat ki matang da laingak na miyam gi amati victim family gi thamoi ihul khangna waroisan ma purakun ngamdrabadi makhata na Manipur gi miyam amadi CSO singa loinana democratic oiba makhal makha kya gi khongjang sing leptana sangsingani hari pawgi mifam aduda Visnupur Municipal Council 1 number 1 dagi 10 gi maira paivi sing apunba phubala maira paivi kai samthong irong pukri Bapal Maira Paibi Secretary T.A. Susila
Malem Nupi Khuna Association ki President W Hema Kawa Apun Balu ki Secretary KSH Meda Khongman Mangjul Maira Lamjing Luki Secretary Rakasari Mayum Naubi Member RK Helena amasum Haureibi Apun Mamaira Pai Bilu ki Convener Ningombam Syama Moirang Apun Mamaira Pai Bi Imalu ki President K Padmavati Secretary and Thaba Amadi Members Ngamasum Lup Singasigi Member Kyasu Saruyaki April Taraka Mapandagi sa Tarakliba Manipur Pumbagi Total Sadano Simaru Oina Manipur gi Tuan Malupsing WLA MPL YSCU Waheng Mamlaikai NCYC News Ekon Tanggalawai Nupi Sama Sakotpa Tauranglup Apunba Manipur Ima Kwakaitil Apunba Mairalup Mairang Kendra Apunba Maira Paibi Imalup Kai Samthong Irom Pukri Mapal Maira Paibi Malem Nupi Khunai Association Kawa Apunba Lup Khongman Mang Attack Sataduna Landana na Taurang Tawduna Lady Hana Europe ki Kwaidi ki Makok Tongbi Spy Agency Amana Warning Tarapi Netherlands based of spy agency sigi report ki matung na Europe lebak singi matakta khwaidagi sauna haktheng na singnarak liba leba asi Russia na NATO da mukna duna landana basu thorang tawduna leidi hauki basa imari hen Russia na Ukraine gi lan suna rabasu leba asina khambrang na NATO gi manung san ba lebak sing da su attack sataduna landana ba sem saduna leidi haidi report asina makata radun hai matam kya gi mamang digi Russia amadi China gi marakta afaba mari thamduna lakpada natana leba ani gi marakta military gi weba kusukhulai sing amaga mating pangna duna lakti China na export torakhiba afaba makhal gi kusukhulai kya Russia na Ukraine gi sonari balana sti yamna sauna sinarakli haina su spy agency sina makata na su report torakli